Mayam Bukuram Jeri, Nasi Manipuri, Mapi Make online class ki, Marishuwa Tangkak, Mayam da Aina Kudol Jagani, Mapi Mayek Kun Taret ki, Amamam Dona Kontok, Amamam Dona, Ay Kun Taret ki Kontok, Mayam da Ina, Jengarakani. Adugi Mamangda, ahum suba class ta online class ta aina tawjakiba adugi matung inna ngasigi class asi lojabani aham bagi ahum suba class ta aina lonchum mayek apun mayek amasum chaitap mayek ani suraga kamaina tawna apun mayek na karam matam sijanani lonchum mayek na karam matam sijanani aduga chaitap ani pullagana nungi matamda kari sijanagani karamba lonchum na karam matam sijanagani chaitap na karam matam sijanagani haibadu aina mayamda kudol jakre asigi makhada aina ngasi kudol jadoriba ashi kuntaret ki mapi kuntaret akoigi mapi mayek kuntaret asigi konthok amamam tawna haibadi kok na kari oy sham na kari oy lai na kari oy mit na kari oy asigumba se ai mayamda aina haji board ina takcharakani adugi mamangda aina mayamda aina hambada haijaning badi ngasigi class asi ingang amasum ahan animak kitamakta aina lawjabani ahambada ingang singina aikhoina banglada haraga ote ojagor ate am haina adumai tona aikhoisu kok na karino chamna karino adugumba singdu adugi mathak haibadi mamang do aikhoina sijana duna kok na sijana duna po na sijana duna adumaina iba adu khangani aduga ahan singdana chaitap mayek sijana ba kamai tona konthok ta akoi chaitap mayek sijana ba adugi adudu mayamna ubigani ngasi aina lawjadoriba ashi mayamda aina haijare haji makha da lawjarage kokna kairak shamna shamjet laina laphoi mitna maku pana pena nana nongsha chilna chirang tilna telenga khauna khamen ngauna nga thauna thabi waina wahong yangna yerum hukna hui unna uchek ina ishing phamna phida atiana angang gokna gari jhamna jhinjur raina rot bana bashi jilna jagoy dona dolai ghauna ghori bhamna dhulok mayamda ina asigisi pana tajak takpikre asigi makhada aina tawjaraktoriba ashina asiga board ta ina mayamda ina uhanjarakani mayam yengbisi mayam yengbisi mapi mayek kun taret ki konto ahambada kok na kaira kokna kaira
kokna kaira shamna shamjet kaira mayam aigi create fajade mayam ngakpini mayam na kairak dugi makhada shamjet 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 ashi adugi makhada shamjet leire adugi makhada lai lai na laphoi laphoi asi aina hajik laphoi se aina aikhoigi mayek namu ijarakke laphoi asigi makhada kok sham lai meat na maku meat na maku meat na maku pana pena pana pena pena si ai nyamda jarakke pe na ashi pa nana nana nongsha nongsha asiga chetap mayek ani shubana asiga ai ngolon sumla ani nahana ina matha mamangi class ta takpiba takhiba duni dugi makhada gi chil na chirang chil na chirang siga chirang hodre chirang chil na chirang adugi makhada til na telenga sina teleng adugaidi asiga nung chetap ta nung lakpa jade asi ngolon chumla ani adugi makhada ga telenga go ata asini telenga til adugi makhada tilgi makhada khau til kok shamlai mit pana til khau dana khau na khamen shi aina shumaina tana ijaraga khamen asiga ngolon chumlakani khamen asige makhada khau ngau na ngau
ngawna nga nga ngaw nga nga ijaga adui makhadagi nga ashi nga ngaw asige makhada thau thauna thabi thabi thauna thabi thabi thauna thabi ahambada thabi dugi makhada thauna thabi thabi thauna thabi asimyam miyang tabiro asigi makhada ei ithajarakke ei ahambagi si muthacharage asida iriba ashisi asigi maming konthok haibadi konthok ni asi amamam konthok ni gina ijariba miyam jingbiu asigi makhada y sina wahong wahong asigi si wa asiga chaitab ani shubana siga ngolon chumla ani achini wahong y yang sina yerum asiga shumaina ama piraga shunda shumaina khotkrani yetnap laani adugi makhada rai lunchum laaga asiga angkamu unap laani adugi makhada mit lunchum laani asini yerum siga makhada hook asina hook sina hui si e khuna chumain taraga lunchum laani asigi makhada laani habadi asigi sina ikhogi gi lunchum sina akoi rasai sijane gi lunchum na rasai oi adugi makhada un sina uchek sigi un sina uchek oina sijanare uchek si ijarake kok lunchum laani uchek unna uchek ina ishing asiga shamla ani siga dedi atap ani chaitab ani shubanina ngolon chumla ani ishing phamna phida si phida si ikoina phamna la torimi ade phida inap la ani adime kha dil la ani adime kha dagi atap la ani ashigi ashimyam yengbiro ai achongi simu ai muthacharage isdai yamatang matang singjage sigi phida sigi makhada hajik sigi matha atiya sina
angang 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 atap ani asi tap ani oy bajade aduna shumaindana piragani gok go shina oidoshina gari ga ikhodi rai ta jawbanina asi orani gari adugi makhada jham sina jhinjur shoy jhinjur doidi akhoi jhinjur si ibasini ko hajik tamdois jhinjur si iba matamda ahambada gog jham la ani adu makhade chain inap la ani inap ki makhada nalon chum la ani jur da jil la ani adu makhada ge unap la ani adu makhada rai lon chum la ani asiga apun mayak oiroi asi lon chum mayak na chakani asigi makhada rai na rot rai na rot china khoi ashmai tawna rot ai irani sigi makhada rat ki makhada khoi ba di makhada jil di makhada dil asigi siga ba shina bashi asi khoina hajik bashi shi kamai doina asi khoshum bashi aina irani asiga bashi jilna jagoy jago di makhada ge asiga otnap la ani otnap ke makhada rai lon chum la ani jagoy adi makhad dilna dolai si dolai banan si ijarake do si otnap la ani adugi makhada si dil si do deidi lai la ani tap la ani deidi ilon chum la sin dolai miyam chon gi simu geng biro ai chon gi simu mutat chirage dolai dil deidi di घौ shina घोड़ी घौना घड़ी भमना भम धौना धुलो सिना धुलो अदुगे मखादा भमना भाबो भमना भाबो असिगिसी भाबो एबसी atap irani bala ani de maka koki lonchum la ani sin asiga loinana asigi makhada aina mayamda hayamuki class ta takcharakani
khonthokka loinana wahi haibadi wahi haibadi kokna wahi oina haibadi kokna kairak kashi natragana shamna shamjel hachi adugumba wahi singdo ina mayamda hayemuki class ta habadi manga suba class ta khudol jagani ngasigidi mapi mayek kuntaret ki khonthok mayamda ina iba amasum pana uhanjare aduga loina ngasigi online class marisuba online class mayamdagi kaina jathang nijari miyam amuk khuramjari